AMAROMDA VISHNU Ginipan SHUBA avatarni HAINARIBA KRISHNA gi mapok NUMIT LAKPADA Lamdam Asigi Meeyam Achumba Maikeida Lamjing Lamtakpiba Oirasanu HAINA Chief Minister NONGTHOMBAM BIREN YAIPHA PAOJEL PIRAKLI KRISHNA Janmashtami ga mari lainana Chief Minister NONGTHOMBAM BIREN thadorakpa YAIPHA PAOJEL aduna hai Janmashtami asi VISHNU Ginipan SHUBA avatarni HAINARIBA Lord KRISHNA gi mapok NUMIT ne Hindu lining chetpa singi senglaba lairik Bhagavad Gita da yauba Lord KRISHNA gi mamal yamlaba paujil sing adu lining laishol gi khenaba thamdana miyoiba khunaida aduki matik mari leinaba wafam ngaptani hayeng pangthokodoriba KRISHNA Janmashtami gi numit asida Lord KRISHNA gi thongjal mipum khuding makta piba oirasanu masiga iroinana aikhoi gi Meeyam Achumba Lambida Lamjing duna lamdam masi tangdu leita ba state ama oiraktuna Achumba Lambida chatpa ngamnabagi thauna amasung loksing Pinabiba Oirasanu HAINA Chief Minister NONGTHOMBAM BIREN gi YAIPHA PAOJEL asina makha tarakli